ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯌꯥꯏꯐꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯐꯅ ꯆꯍꯤ ꯑꯍꯜ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯅꯨꯄꯤꯒꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯄꯥꯕꯨꯡꯒꯤ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕ ꯃꯗꯨ ꯈꯛꯇꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯔꯥꯎꯖꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯆꯟꯗ꯭ꯔꯅꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯥꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯝꯃꯤ꯫ "ꯄꯥꯕꯨꯡ, ꯑꯩ ꯂꯨꯍꯣꯡꯉꯦ ꯍꯥꯏꯁꯤꯅꯤ꯫ ꯏꯄꯥꯒꯤ ꯌꯥꯏꯐꯕ, ꯅꯪ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯣ? ꯄꯥꯕꯨꯡ, ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯃꯤꯑꯣꯏꯕꯁꯦ ꯍꯤꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯩꯗꯤ ꯄꯨꯟꯁꯤꯁꯦ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯊꯧꯅꯥ ꯄꯨꯝꯕ ꯄꯥꯕꯨꯡꯅ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯕꯁꯨ ꯌꯥꯗꯦ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯈꯟꯗꯕꯁꯨ ꯌꯥꯗꯦ꯫ ꯍꯌꯦꯡ ꯅꯪꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯀꯣꯅꯨꯡ ꯑꯁꯤ ꯀꯅꯥꯅ ꯉꯥꯛꯍꯧꯒꯅꯤ? ꯄꯥꯕꯨꯡ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯄꯨꯟꯁꯤꯒꯤ ꯂꯨꯍꯣꯡꯂꯔꯣꯏ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯂꯨꯍꯣꯡꯉꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯕꯒꯦ? ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯄꯥꯝꯖꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯌꯨ꯫ ꯂꯩꯔꯕꯗꯤ ꯅꯄꯥꯕꯨꯡꯅ ꯃꯥꯕꯨ ꯆꯠꯂꯒ ꯍꯥꯏꯅꯔꯨꯒꯦ꯫ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯄꯥꯕꯨꯡ, ꯃꯁꯤꯒꯤ ꯋꯥꯁꯦ ꯈꯟꯅꯔꯒꯨꯝꯁꯤ꯫ ꯑꯩ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯏꯄꯥꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯒ ꯅꯪꯒ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯄꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯅꯪꯅ ꯀꯥꯏꯍꯟꯕ ꯊꯣꯛꯂꯕꯗꯤ ꯄꯥꯕꯨꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯅꯪꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯍꯟꯒꯅꯤ꯫ ꯌꯥꯏꯐꯕ ꯃꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯄꯤꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯈꯥꯎ ꯑꯃ ꯂꯧꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯁꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯛꯇꯝ ꯑꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯒ ꯐꯤꯖꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯑꯗꯨ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯔꯥꯙꯥꯅ, "ꯏꯃꯥ, ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯒ ꯂꯨꯍꯣꯡꯉꯣ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯨꯄꯥꯗꯨꯅ ꯐꯠꯇꯕ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯅꯤ?" "ꯕꯦꯝꯃꯥ, ꯅꯪꯁꯦ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯃꯃꯥ ꯃꯄꯥꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯦꯛꯇ ꯃꯆꯥꯕꯨ ꯊꯥꯖꯒꯗ꯭ꯔꯣ? ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯐꯕꯅꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯒꯁꯨ ꯌꯥꯝꯅ ꯅꯛꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯅ ꯇꯥꯏ꯫ ꯅꯄꯥꯕꯨꯡꯅꯁꯨ ꯅꯨꯄꯥꯗꯣ ꯃꯁꯛ ꯐꯖꯅ ꯈꯪꯂ ꯃꯥꯜꯂꯦ꯫ ꯃꯃꯤꯡꯅꯅꯦ ꯌꯥꯏꯐꯕ ꯍꯥꯏꯅ ꯀꯧꯏ꯫ ꯅꯄꯥꯕꯨꯡꯅꯁꯨ ꯅꯪꯕꯨ ꯃꯉꯣꯟꯗ ꯊꯥꯖꯅꯤꯡꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅꯁꯨ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯏ꯫ ꯅꯈꯣꯏ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅꯅꯦ ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯅꯅꯥꯎ ꯅꯨꯄꯤꯁꯤꯁꯨ ꯃꯇꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ." ꯔꯥꯙꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ, "ꯍꯣꯏ, ꯄꯥꯕꯨꯡꯅꯕꯨ ꯊꯥꯖꯔꯕꯗꯤ ꯑꯗꯨꯝ ꯐꯔꯝꯃꯅꯤꯗ꯫ ꯑꯩ ꯌꯥꯔꯒꯦ." ꯑꯁꯪꯕꯤ ꯍꯔꯥꯎꯅ, "ꯑꯗꯨꯅꯤꯗꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯍꯥꯏꯕꯗꯣ꯫ ꯅꯪꯒꯤ ꯈꯪꯅꯖꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯅꯄꯥꯕꯨꯡꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯂꯩꯔꯒꯕꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯁꯅꯨ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯕꯨ ꯃꯐꯝ ꯑꯃ ꯁꯦꯝꯍꯧꯕ ꯄꯥꯝꯃꯤꯅꯦꯍꯦ." "ꯍꯣꯏ ꯏꯃꯥ, ꯑꯩꯒꯤꯗꯤꯅꯦ ꯀꯅꯥꯁꯨ ꯈꯪꯅꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯃꯗꯨꯗꯤꯅꯦ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯗꯨꯒꯤ ꯈꯛꯀꯤ ꯈꯜꯂꯒ ꯁꯦꯜ ꯄꯥꯏꯅꯅꯕ ꯈꯟꯗꯨꯅꯅꯦ ꯅꯨꯡꯁꯤꯕ ꯁꯥꯕ ꯉꯥꯛꯇꯅꯤ." "ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯒꯗꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯑꯅꯤꯔꯛ ꯍꯣꯡꯕ ꯌꯥꯗꯕꯅꯤ꯫ ꯅꯨꯄꯤꯒꯤꯗꯤ ꯈꯣꯡꯊꯥꯡ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤ." ꯇꯥꯂꯛ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯔꯥꯙꯤꯀꯥꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ "ꯆꯦ, ꯏꯃꯥ, ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ?" "ꯔꯥꯙꯤꯀꯥ, ꯂꯥꯎꯅꯦ ꯁꯤꯗ꯫ ꯅꯆꯦꯁꯦ ꯃꯥꯒꯤ ꯃꯇꯝꯗꯣ ꯌꯧꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯅꯦ ꯋꯥꯔꯤ ꯈꯔ ꯈꯟꯅꯔꯝꯕꯅꯤ." "ꯑꯌꯥ, ꯑꯁꯦꯡꯕꯩꯔꯣ? ꯑꯩꯗꯤ ꯏꯆꯦꯅ ꯂꯨꯍꯣꯡꯕꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ꯫ ꯑꯗꯣ ꯏꯃꯥ, ꯃꯇꯝꯕꯨ ꯂꯦꯞꯅꯔꯕꯣ?" "ꯃꯇꯝꯕꯨꯗꯤ ꯂꯦꯞꯅꯈ꯭ꯔꯦ꯫
ꯑꯗꯣ ꯏꯆꯦꯒꯤ ꯏꯇꯩꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯏꯆꯦꯒ ꯎꯅꯔꯕꯣ? ꯎꯅꯗ꯭ꯔꯤꯗ, ꯑꯃꯨꯛꯇꯪ ꯎꯅꯍꯟꯒꯦ ꯇꯧꯕꯅꯤ. ꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅꯤ. ꯃꯤꯒꯤ ꯉꯥꯏꯗꯕ, ꯃꯁꯥꯒꯤ ꯃꯊꯧ ꯈꯪꯕ ꯅꯨꯄꯥ ꯑꯃꯅꯤ. ꯏꯃꯥꯅꯕꯨꯗꯤ ꯃꯁꯛ ꯎꯔꯦ. ꯔꯥꯙꯤꯀꯥ ꯃꯆꯦꯗ ꯌꯦꯡꯂꯒ, ꯏꯆꯦ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯚꯣꯔ ꯂꯥꯛꯄꯗ ꯏꯇꯩꯗꯣ ꯃꯁꯛ ꯊꯤꯔꯝꯃꯗꯤ ꯀꯝꯗꯧꯕ? ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯤꯕꯨ ꯁꯛ ꯐꯖꯕ ꯊꯤꯕ ꯈꯟꯕꯒꯤ ꯃꯍꯨꯠꯇꯅꯦ, ꯊꯃꯣꯏ ꯐꯖꯕ, ꯂꯝꯆꯠ ꯆꯨꯝꯕ ꯅꯨꯄꯥ ꯑꯣꯏꯅ ꯈꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯃꯗꯨꯅ ꯍꯌꯦꯡꯋꯥꯏ ꯇꯨꯡ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯏꯐꯒꯗꯧꯔꯤꯕꯅꯤ. ꯏꯆꯦꯒꯤꯗꯤ ꯊꯤꯕ ꯐꯖꯕ ꯀꯩꯃꯇ ꯀꯥꯏꯗꯦ. ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯕꯤꯕ, ꯅꯨꯡꯁꯤꯕꯤꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ. ꯏꯃꯥ, ꯏꯇꯩꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ? ꯃꯃꯤꯡꯕꯨꯗꯤ ꯌꯥꯏꯐꯕ ꯀꯧꯏ. ꯍꯩꯌꯥ, ꯃꯃꯤꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦ. ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯟꯈ꯭ꯔꯦꯗ. ꯇꯥꯂꯛ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯄꯣꯏꯔꯦꯝꯕꯗꯨ ꯆꯪꯂꯛꯂꯝꯃꯤ. ꯀꯝꯗꯧꯔꯦ ꯃꯃꯥ? ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯕ꯭ꯔꯥ? ꯍꯧꯗꯣꯛꯂꯕꯅꯤ, ꯅꯆꯥꯅꯨꯄꯤꯅꯁꯨ ꯌꯥꯔꯦ. ꯄꯣꯏꯔꯦꯝꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯏꯄꯥꯒꯤ ꯔꯥꯙꯥ, ꯅꯪꯕꯨ ꯇꯁꯦꯡꯅ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯌꯥꯔꯕ꯭ꯔꯣ? ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯌꯥꯔꯦ. ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕ ꯀꯔꯤ ꯌꯥꯎꯈ꯭ꯔꯕꯒꯦ? ꯑꯩꯁꯨ ꯈꯪꯉꯤ. ꯄꯥꯕꯨꯡꯅ ꯃꯇꯝ ꯄꯨꯝꯕꯗ ꯔꯥꯙꯤꯀꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯕꯗꯣ. ꯑꯩ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ. ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯩꯖꯔꯣꯏꯌꯦ. ꯏꯆꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯏꯄꯥ ꯄꯦꯜꯂꯤ. ꯅꯨꯡꯁꯤꯗꯥ, ꯅꯈꯣꯏ ꯑꯅꯤꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡ ꯑꯁꯦ ꯏꯆꯤꯛ ꯆꯤꯛꯍꯧꯔꯒꯅꯤ. ꯄꯥꯕꯨꯡ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯁꯣꯟꯊꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯁꯨ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯕꯨ ꯎꯅꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤꯌꯦ. ꯄꯣꯏꯔꯦꯝꯕ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ. ꯔꯥꯙꯥ ꯑꯃꯗꯤ ꯔꯥꯙꯤꯀꯥ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯕꯨꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ. ꯑꯁꯪꯕꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ. ꯁꯣꯝꯗ ꯅꯨꯃꯤꯗꯥꯡꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯆꯟꯗ꯭ꯔ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇ꯭ꯔꯤ. ꯌꯥꯏꯐꯕꯁꯨ ꯃꯄꯥꯕꯨꯡꯅ ꯊꯣꯔꯛꯇꯕ ꯑꯗꯨꯗ ꯃꯄꯥꯕꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ. ꯄꯥꯕꯨꯡ, ꯆꯥꯛ ꯆꯥꯊꯣꯛꯔꯁꯤ ꯂꯥꯛꯑꯣ. ꯄꯥꯕꯨꯡ ꯆꯥꯅꯤꯡꯗ꯭ꯔꯦ, ꯅꯪ ꯆꯥꯊꯣꯛꯂꯨꯔꯣ. ꯄꯥꯕꯨꯡ ꯌꯥꯎꯗꯅ ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯎꯈ꯭ꯔꯕꯣ? ꯂꯥꯛꯑꯣꯁꯦ ꯄꯥꯕꯨꯡ. ꯆꯥꯛ ꯆꯥꯗꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯄꯥꯕꯨꯡꯅ. ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏ. ꯑꯩꯅ ꯁꯤꯔꯕꯁꯨ ꯅꯈꯣꯏ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯛꯀꯅꯨ. ꯑꯩꯁꯨ ꯅꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ. ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ. ꯄꯥꯕꯨꯡ, ꯑꯩ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯌꯥꯔꯒꯦ. ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯦ. ꯆꯟꯗ꯭ꯔ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯠ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯀꯔꯤ ꯍꯥꯏꯕ? ꯑꯁꯦꯡꯕꯒꯤꯔꯣ? ꯃꯥꯅꯦ ꯄꯥꯕꯨꯡ, ꯑꯁꯦꯡꯕꯒꯤꯅꯦ. ꯂꯥꯛꯑꯣꯕ. ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ. ꯂꯥꯛꯑꯣ, ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯨꯔꯁꯤ. ꯍꯌꯦꯡꯃꯛ ꯄꯥꯎꯁꯤꯡ ꯑꯁꯦ ꯃꯈꯣꯏꯗ ꯇꯝꯅꯅꯕ ꯍꯥꯏꯈ꯭ꯔꯒꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕꯁꯨ ꯍꯥꯏꯈ꯭ꯔꯒꯦ. ꯍꯣꯏ ꯄꯥꯕꯨꯡ, ꯍꯥꯏꯈ꯭ꯔꯣ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯆꯥꯕ ꯂꯣꯏꯔꯒ ꯆꯟꯗ꯭ꯔ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯌꯥꯏꯐꯕꯁꯨ ꯆꯪꯈꯤꯔꯝꯃꯤ. ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯔꯒ, ꯑꯩꯅ ꯁꯛꯈꯤꯕ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞꯇꯤ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕ ꯑꯁꯤꯅꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯀꯥꯏꯕ ꯇꯥꯔꯕ. ꯅꯨꯡꯁꯤꯕꯤ, ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯅꯪꯒꯤ ꯃꯃꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤꯌꯦ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯑꯩ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯉꯝꯂꯣꯏ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ, ꯅꯪ ꯈꯛꯇ ꯑꯣꯏꯒꯅꯤ. ꯆꯠꯈ꯭ꯔꯕꯤ, ꯀꯅꯥꯒꯨꯝꯕꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯇꯠꯇꯅ ꯋꯥꯍꯜꯂꯤ. ꯑꯩ ꯂꯨꯍꯣꯡꯂꯕꯁꯨ ꯃꯥꯕꯨ ꯀꯔꯤꯃꯇ ꯑꯩꯅ ꯌꯦꯡꯁꯤꯜꯂꯣꯏ. ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅꯁꯨ ꯂꯩꯍꯜꯂꯣꯏ. ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯄꯤꯔꯔꯣꯏ. ꯅꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯄꯨꯟꯁꯤꯒꯤ ꯊꯝꯂꯒꯦ. ꯌꯥꯏꯐꯕꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯔꯥꯙꯥ ꯃꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯝꯃꯤ. ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯝꯗꯧꯔꯝꯒꯗꯕ? ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯃꯥꯅ ꯀꯧꯔꯛꯀꯗ꯭ꯔꯥ? ꯃꯗꯨꯁꯨ ꯃꯥꯟꯗꯦ.
sak unadribanina kaurakloi. As aidi pakhatpana yadre. Punsida kanagasu nungsiba thamlakhidre. Hayeng unaba matamdana kamdauba. Masu icham chamba pakhang oiramlagadi aisu wa kaya ngangandabaga amata yaroi. Aisu nupi khara thoktaba yadre. Sumaina sum leiringai chahi haloi kibatare. Naha oiringai phajaba leitingduna luhong thokpana phareda. Aina ahingase tumba yadana magi wakhalda khalibasi manadi khalamgadra. Heliri sitpa malangba aigi ipause nungsiba magi mafamda tambiyuko. Aina magi wakhalda asuk yamna khalibase idomta angaubigum sakudaba mahakpu nungsibagi maichakse nangna magi mafamda tambiyuko. Somda yaipaba hogotlaga hangtokliba thongnao adu thingjingi haiduna phamung adudagi kumtharaklami. Thong adugi mayaida leplaga khanghodana ayingba senglaba nungsit amakhak sitlaklami. Kayada ningthina inglaba nungsitno. Malangba mahakna kari mapaubu tamlakliba. Yaipaba ahing adu tumba yadraduna amok phamthaduna leirami. Magi upu adu amu hangtoktuna ayikpa saktam adu loktoktuna mabu yengjaraga mapi taraklami. Nahak nattabu kanagasu luhongloi haiduna wasakhibane. Adubu ai nangi wasakado kaihenba tarabra. Karigumba aina luhonglabasu aigi thamoigi asengba nungsibadi nahak khaktagi oigani. Thaja nang kainakhibagi aigi thamoida chakliba maichak mayamse nangdi khanglamloiko. Ngasigi numitse nangbu tattana ningsinghalli. Nangbu amuktangdi halakhoba aigi waraba choktharaba hakchangase amukta nangi nungsi wahai aduna mahausagumna tekhathalaru kedobage. Thaja nangdi nongmadol thakta naitomtana thokliba menglaba mangalni. Aigi thamoida naitom satliba aigi thamoigi leirangni. Nangbu mapoksimagi thamoi nungsida lengdana lachage. Ahing adu haukhre. Ningthau Chandra nganna hogatuna magi senapatida Radhagi imung manungsinga hayengmak makhoiga unanaba haiduna hairami. Senapati adu chatkirami. Ningthau Chandra machanupagi kada amuk laklami. Machanupadu larik thampham aduda tumba adu urami. Mahakna changsiluba matamda ayekpa saktam amakha konduna leirami. Chandra tapna saktam adu machanupana konduna thamliba adudagi lauthoktuna yenglami. Mahaksu saktam adu thajagini haiba khanglami. Ngasisu mahak thajagi wakhal kautri. Aigi ichana kayada wana khanglamgadaba. Thaja ichagi matau asibu yengba ngamlibra. Aisu mapa amadi oirubana machagidamak khandabadi ngamde. Aina amuk ichagi apambada yamna yetpa thokladra. Adubu Thaja nangdi ngasigi taibang pala sida leitre. Mikup asida pisak nahakpu ningsinglakli. Nachanupasigi matausi ai yengba ngamdre. Nangna matam pumbada icha asibu mamittagi mapi tahanganu haiduna hairamba. Ngasidi mapa aina maramoiduna icha asibu yamna wahanba oina thokle. Adubu aina chatkraba matamda magidamak lepigadaba misak amadi ai sembiramba pami. Maduna ai sikrabasu nungaina nokna sikragi. Mana asumna angaubagumna Thajagi wakhalda magi punsi kathoklibase ai yengba ngamde. Ai mapani ichabu luhongbidaba yade. Chandra karisu hairamdana machabu makokta tapna nanthabiduna mapidu taithoklaga thokhirami. Ngaiyak leiraga yaifabasu mikap thoraklami. Numidang mahakna konduna tumlamba saktam adu magi manaktagi lapna leirami. Mahakarisu khandana adumak saktam adu amu upuda hapchinkre. Somda Chandrana thakiba senapati adu poirembagi leipak aduda yawraklami. Pausing adu loina tamlari. Radha paw adu tabada mahakti masadu haifam tofam khangdaba haibadu oire. Hayengdi
ꯅꯨꯡꯁꯤꯕ ꯃꯍꯥꯛꯄꯨ ꯎꯅꯒꯗꯧꯔꯕ ꯁꯛꯎꯗꯕ ꯍꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯕꯗ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯍꯜꯂꯕ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯅꯍꯥꯛꯀ ꯎꯅꯔꯅꯤ ꯔꯥꯙꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯙꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯛꯂꯝꯃꯤ ꯆꯪꯕꯤꯔꯣ ꯆꯪꯕꯤꯔꯣ ꯁꯤꯗ ꯍꯦꯛꯇ ꯐꯝꯁꯤ ꯔꯥꯙꯥ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ ꯑꯁꯪꯕꯤꯅ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤꯕꯨ ꯈꯪꯗꯕ꯭ꯔꯣ ꯂꯩꯌꯦ ꯂꯩꯌꯦ ꯃꯥꯒꯤ ꯀꯥꯗ ꯂꯩ ꯃꯥꯁꯨ ꯅꯈꯣꯏ ꯂꯥꯛꯀꯅꯤ ꯈꯪꯕꯅꯤ ꯑꯗꯨꯗ ꯂꯩꯄꯥꯛꯀꯤ ꯋꯥ ꯈꯔ ꯇꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯃꯒ ꯋꯥ ꯈꯟꯅꯍꯧꯔꯤ ꯌꯥꯔꯒꯗꯤ ꯏꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯍꯟꯅꯤꯡꯕ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯕ ꯍꯩꯖꯗꯕ ꯑꯗꯨꯅꯅꯦ ꯃꯃꯥ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯖꯔꯕꯅꯤ ꯏꯌꯥꯗꯨꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯍꯟꯖꯒꯦ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯂꯥꯛꯑꯣ ꯔꯥꯙꯥ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯨ ꯇꯥꯛꯄꯤꯔꯒꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯅ ꯔꯥꯙꯥꯕꯨ ꯌꯥꯏꯐꯕꯒꯤ ꯀꯥ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯌꯥꯏꯐꯕ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯔꯥꯙꯥꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯏꯄꯥꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯍꯥꯛꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ ꯌꯥꯏꯐꯕ ꯇꯟꯗꯤ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯍꯣꯏ ꯄꯥꯕꯨꯡ ꯈꯝꯕ ꯋꯥꯐꯝꯁꯦ ꯍꯣꯔꯦꯟ ꯑꯣꯏꯅ ꯇꯥꯟꯅꯔꯁꯤ ꯁꯦꯅꯥꯄꯇꯤ ꯈꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯐꯕ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯗꯨꯃꯛ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯝꯗꯨꯅ ꯂꯩꯔꯤ ꯔꯥꯙꯥꯁꯨ ꯌꯥꯏꯐꯕꯅ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯇꯞꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯂꯨꯍꯣꯡꯕꯁꯦ ꯁꯣꯝꯅ ꯌꯥꯔꯦ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯔꯣ ꯌꯥꯏꯐꯕ ꯃꯀꯣꯛꯇꯤ ꯅꯣꯡꯈꯠꯂꯛꯇꯦ ꯑꯆꯨꯝꯕꯅꯤ ꯌꯨꯝꯁꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤ ꯄꯥꯕꯨꯡꯁꯨ ꯌꯥꯝ ꯐꯕ ꯃꯥꯜꯂꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕ ꯃꯥꯜꯂꯤ ꯍꯣꯏ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯕꯨꯡꯅꯤ ꯏꯃꯥꯅ ꯂꯩꯈꯤꯗꯕꯗꯒꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯋꯥꯅ ꯌꯣꯛꯆꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯄꯥꯕꯨꯡꯅ ꯄꯥꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯤꯡꯗꯦ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗꯦ ꯔꯥꯙꯥ ꯌꯥꯏꯐꯕꯒꯤ ꯆꯝꯂꯕ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯝꯃꯤ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ ꯑꯩ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯗꯤ ꯑꯩ ꯄꯥꯕꯨꯡꯗ ꯍꯥꯏꯔꯨꯆꯣꯔꯥ ꯍꯥꯏꯔꯨꯔꯅꯨ ꯅꯪꯅ ꯍꯥꯏꯒꯗꯕ ꯋꯥꯁꯤꯡꯗꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯆꯠꯂꯣ ꯑꯩꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯔꯥꯙꯥ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯑꯩꯒꯤꯁꯨ ꯂꯩꯇ꯭ꯔꯦꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯍꯧꯖꯤꯛꯇꯤ ꯁꯛꯁꯨ ꯎꯅꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯔꯥꯙꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯊꯣꯛꯈꯤꯔꯝꯃꯤ ꯌꯥꯏꯐꯕꯗꯤ ꯀꯔꯤꯃꯇ ꯍꯟꯅꯁꯨ ꯌꯦꯡꯂꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯕꯦꯃꯥ ꯅꯨꯄꯥꯗꯨꯕꯨ ꯀꯝꯗꯧꯒꯦ ꯏꯃꯥ ꯌꯥꯝ ꯐꯕꯗꯤ ꯃꯥꯜꯂꯦ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯣ ꯌꯥꯝꯅ ꯊꯧꯒꯜꯂꯣꯟ ꯈꯪꯅ ꯉꯥꯡꯉꯤ ꯑꯗꯣ ꯏꯃꯥ ꯑꯩꯁꯦ ꯀꯌꯥꯗꯤ ꯍꯩꯅꯗꯕ꯭ꯔꯥ ꯈꯪꯗꯦ ꯀꯩꯝꯇ ꯍꯥꯏꯔꯛꯇꯤꯌꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯣꯏꯗ ꯑꯍꯥꯟꯕ ꯎꯅꯕꯅꯤꯅꯅꯦ ꯃꯥꯁꯨ ꯏꯀꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯀꯣꯟꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯛꯂꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯂꯛꯀꯅꯤ ꯅꯄꯥꯕꯨꯡꯁꯨ ꯍꯥꯟꯅꯅꯦ ꯍꯥꯏꯅꯕ ꯃꯇꯝꯗꯗꯤ ꯀꯌꯥꯗ ꯏꯪ ꯇꯞꯈ꯭ꯔꯕ ꯂꯩꯃꯤꯟꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯦꯡꯉꯨ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯎꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯦꯞꯅꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯂꯨꯍꯣꯡꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯇ ꯌꯥꯏꯐꯕꯅ ꯔꯥꯙꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯀꯧꯈꯤꯗ꯭ꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯀꯔꯤꯃꯇ ꯐꯪꯂꯝꯗꯦ ꯔꯥꯙꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯔꯥꯙꯥ ꯀꯥꯗ ꯆꯪꯂꯛꯄꯗ ꯌꯥꯏꯐꯕ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯐꯕꯁꯨ ꯔꯥꯙꯥ ꯆꯪꯂꯛꯄꯗ ꯎꯕꯗ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯔꯥꯙꯥ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯃꯤꯅꯨꯡꯁꯤ ꯎꯠꯇ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯄꯥꯝꯗꯕ ꯍꯩꯅꯗꯕ ꯀꯩ ꯂꯩꯕꯒꯦ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯒꯅꯨ ꯃꯁꯦ ꯑꯩꯒꯤ ꯃꯇꯧꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯥ ꯍꯦꯟꯅꯁꯨ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯝ ꯌꯨꯝꯁꯤꯗ ꯂꯩꯌꯨ ꯑꯗꯨꯒ ꯄꯥꯕꯨꯡꯗ ꯀꯩꯃꯇ ꯑꯩꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯗꯣꯛꯀꯅꯨ ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯌꯥꯝꯅ ꯐꯩ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯃꯈꯣꯏꯒꯤ ꯋꯥꯍꯩꯗꯣ ꯊꯥꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ
ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯅ ꯈꯜꯂꯝꯕꯗꯣ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯔꯦ꯫ ꯅꯪꯅ ꯈꯟꯅꯤꯡꯕ ꯋꯥꯈꯜ ꯈꯜꯂꯣ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯌꯦꯜꯂꯛꯀꯅꯨ꯫ ꯌꯥꯏꯐꯕꯗꯨ ꯊꯣꯛꯈꯤꯔꯝꯃꯤ, ꯔꯥꯙꯥꯗꯨ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯔꯥꯙꯥꯅ ꯃꯈꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯌꯥꯏꯐꯕ ꯀꯔꯤꯃꯠꯇ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦ꯫ ꯌꯥꯏꯐꯕ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯔꯥꯙꯥ ꯇꯞꯅ ꯋꯥꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯗ꯭ꯔꯕꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯔꯥꯙꯥ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫ ꯔꯥꯙꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯏꯐꯕꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ꯫ ꯃꯥꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤ꯫ ꯃꯥꯁꯨ ꯊꯃꯣꯏ ꯄꯥꯟꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯦꯟꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯃꯉꯥꯜ ꯊꯣꯛꯈꯤꯗꯕꯅꯤ꯫ ꯔꯥꯙꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯁꯨ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯨꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣꯅꯦꯍꯦ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯔꯥꯙꯤꯀꯥꯅ, ꯏꯆꯦ, ꯑꯉꯥꯡꯁꯦ ꯀꯩ ꯃꯃꯤꯡ ꯊꯣꯟꯗꯣꯏꯅꯣ, ꯏꯇꯩꯒ ꯇꯥꯟꯅꯔꯕꯣ? ꯔꯥꯙꯥ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯄꯤ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯈꯟꯅꯔꯦ, ꯃꯥꯒꯤ ꯃꯃꯤꯡ ꯃꯉꯥꯜ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯌꯥꯝ ꯐꯖꯩꯌꯦ ꯃꯃꯤꯡꯁꯦ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯃꯉꯥꯜ, ꯅꯪ ꯃꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯦ ꯀꯣꯛꯍꯜꯂꯨꯀꯣ, ꯑꯗꯨꯒꯅꯦ ꯑꯐꯕ ꯑꯉꯥꯡ ꯑꯃꯁꯨ ꯑꯣꯏꯌꯨꯀꯣ꯫ ꯏꯃꯥꯒꯤ ꯔꯥꯙꯥ, ꯅꯪꯕꯨ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯅ ꯎꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯌꯥꯝꯅ ꯆꯤꯡꯅꯩꯀꯣ꯫ ꯔꯥꯙꯥ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯏꯃꯥꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯉꯁꯤꯗꯤ ꯊꯥꯖꯗꯅ ꯄꯥꯕꯨꯡ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯄꯁꯦ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ, ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯏꯃꯥꯅꯦ ꯇꯣꯏꯅ ꯂꯥꯛꯀꯅꯤ꯫ ꯏꯁꯨꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯄꯨꯟꯅ ꯏꯄꯥꯝ ꯂꯝꯗꯝꯗ ꯏꯌꯥꯒ ꯂꯥꯛꯎꯀꯣ꯫ ꯏꯃꯥꯅ ꯍꯦꯟꯅ ꯆꯠꯅꯤꯡꯗ꯭ꯔꯤꯕꯅꯤ, ꯏꯁꯨꯁꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ꯫ ꯈꯔ ꯂꯩꯔꯗꯤ ꯅꯅꯥꯎꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯨꯍꯣꯡꯈ꯭ꯔꯅꯤ, ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯏꯃꯥꯗꯤꯅꯦ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯆꯍꯤ 3ꯃꯨꯛ ꯋꯥꯠꯂꯤꯀꯣ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯤ꯫ ꯔꯥꯙꯤꯀꯥꯗꯨ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯌꯥꯏꯐꯕ ꯃꯥꯒꯤ ꯃꯆꯥ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯕ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗꯗꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ, ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯉꯥꯜꯗꯨ ꯆꯥꯎꯔꯛꯂꯦ, ꯆꯍꯤ 10 ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯉꯥꯜꯁꯨ ꯃꯄꯥꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯪꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯐꯅ ꯃꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯁꯨ, ꯈꯟꯖꯔꯕꯁꯨ, ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯕꯁꯨ ꯑꯗꯨꯃꯛ ꯅꯥꯊꯩꯔꯝꯃꯤ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯣꯡꯃꯇ ꯀꯧꯔꯛꯇ꯭ꯔꯤꯁꯦ? ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯥꯏꯕꯗꯨꯁꯨ ꯃꯥꯅ ꯌꯥꯕꯤꯔꯛꯇꯦ꯫ ꯏꯃꯥꯒꯤ ꯃꯉꯥꯜ, ꯌꯥꯝ ꯈꯜꯂꯨꯅꯨꯁꯦ, ꯄꯥꯕꯨꯡꯁꯦ ꯊꯕꯛ ꯆꯤꯟꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯁꯦ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯁꯤꯕꯣ? ꯏꯃꯥꯅ ꯍꯥꯏꯔꯦꯗꯅ, ꯄꯥꯕꯨꯡꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯃꯥꯒꯤ ꯊꯕꯛꯅ ꯌꯥꯗꯕꯒꯤꯅꯤ꯫ ꯁꯦ, ꯌꯥꯝ ꯈꯜꯂꯨꯔꯅꯨꯁꯦ, ꯉꯁꯤꯗꯤꯅꯦ ꯕꯣꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯁꯦ꯫ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ? ꯑꯩꯁꯨ ꯆꯠꯅꯤꯡꯉꯤ, ꯑꯗꯣ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯆꯠꯁꯤꯕ? ꯃꯉꯥꯜ, ꯄꯥꯕꯨꯡꯗ ꯍꯥꯏꯔꯒꯨꯝꯁꯤꯗ, ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ, ꯄꯥꯕꯨꯡꯗꯤ ꯌꯥꯔꯛꯑꯣꯏꯌꯦ꯫ ꯍꯣꯏ ꯏꯃꯥ, ꯄꯥꯕꯨꯡꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯅꯤꯅ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯔꯥꯙꯥ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯎꯄꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯉꯥꯜ ꯅꯣꯡꯃꯇ ꯃꯄꯥꯕꯨꯡꯒꯤ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯎꯄꯨ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯗ꯭ꯔꯤ꯫ ꯃꯗꯨ ꯉꯁꯤꯗꯤ ꯍꯥꯡꯇꯣꯛꯂꯒꯦ ꯈꯟꯗꯨꯅ ꯂꯣꯟꯅ ꯇꯞꯅ ꯆꯠꯇꯨꯅ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯍꯥꯡꯗꯣꯛꯄꯒ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ, ꯃꯗꯨ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯔꯥꯙꯥꯁꯨ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯁꯛꯇꯝ ꯑꯗꯨ ꯍꯥꯞꯆꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯇꯝ ꯑꯗꯨ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯔꯥꯙꯥ ꯆꯤꯡꯅꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯌꯥꯏꯐꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯥꯎꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯉꯥꯜ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡꯕꯨ ꯍꯥꯟꯅ ꯏꯜꯂꯝꯃꯤ꯫ ꯔꯥꯙꯥꯁꯨ ꯃꯆꯥꯕꯨ ꯁꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯥꯖꯤꯜꯂꯝꯃꯤ꯫
Karigino Noina aina pamdaba thabak tawribase aigi posing sokano haiduna kayara khana haikraba natra ai yamna lankre aina soibadagi tawkhibani mangal sauna mapabungda yenglaga aina upuse hangthokpani machabu nungsiba masak khangdaba nangbu aigi ipara ngasidagi aigi ipa leitre haina aina khangani maduda aina nungaitaba kemta leite noina apambado madu dum taw fattaba minungsi leitaba nangdi hayeng ima aikhoi anina sikraba matamdasu hanna phawbo yinglakano Radha machagi wa aduda mangal to'o Radha senapati khambabu kawraklame khamba se mangal bu puduna aigi pamna chatminaro aidi ngasi yawraroige ima kaigino aikhoi ani punna chatminaga dabani ngasaidagi harauna chatminanaba hainakhraga karigino ima mangal nang ima bu nungsiba natra chalo imana haibase lo phare ima ai imana haiba pumba ingani adubu phatraba pabong nangdi aina sikrabasu mittegi bi marik amata phawba tadaba oyo wase hairaga mangaldu thokre yaifabasu machagi minungsi phawdaba natte mapi taraklame Radha aroiba oina mapuroibada wahang amatang hanglage khanduna nangi nawong ai khangba ngamdre tasengna nangi apambudo hayo nangna nungsijabi kanagumbi ama lei haibase ai khangi ayekba saktamase kanano nangna mabu thamoi sengna nungshirabadi maga nungaina lemino kaisu hairo haidi punsida nungsiba kanasu thamlaktre nungsibagi maichak karino su khangde adubu ngasidi nangi nawong asina maichak haibado tambire ai nangi nafamda amukhanda yetlarai kunsi chupa nungaina panboyo yaifaba Radhana chatke tawba aduda makhud aduda pairaklame Radha ai su miyoibani thamoi pali nangi thamoida tariba mamido ai su khang ai gi wari ngasidi nangi nafamda lithoklake thajana Mazaibungo Thaja aina ngai reisibu kayam kuirageba ngasai nangana lakpa yadabro pabungdo masangam hodi imaton su thabak ama chilhawi aduna yadabagi tawbani Thaja nangna noi imaton ga wana leminaram gadabado khanbada ai tumpham gamta khangdri kaisu khalunada miyoiba haibasidi khangma kangadabani imaton su yam phattaba budi nateda ado se aina yumdagi semlakpa mathelni aduga sinane aina majaibungona setnanaba leirakpa fizolni yam phajai ngasidi mathanguna balakpadadi soidana selaki nangna purakpa mathelsi phare numidangi phajana chatharuragi yam hauna hoi ado ai amuk hankragi hangchit oina unarase Thaja hangchite ibani cheladamniko yadaba yaroi mawong yengase mawong yengbanate yaroiko Thaja sumnokna chatkre asumna makhoi ani chelaklaba matamda yaifabagi mapabung Chandra Thajabu kaya pamlamde mahakti lairaba kana amagi machani haiduna hanthana yenglame mabu mamau oina laushinba pamde haina hairame adubu numidangdi oisalakle mamsu mamsilakle karamna mayumda hanjingani yaifaba phana mapabungda haijarabasu Chandranadi yaba koba leikiramde ningba kairaba Thaja chen khirame yaifaba chen ge tawbaga makhoigi manai singa duna phajallame asumna mathangi numitadi Thaja mathanta thauriyan duna leirame yaifaba makhatana mapidu taithoklaga aigi pabungna Thajabu lairaba magi machani haiduna mabu loshinkide madugi lamane ngasi aina khumlibase lairaba bu hanthana yengba ai yaningde ai thamoi pandaba miyoi na Radha nangi thamoi da chakliba maichak pumbaso ai loina khangi adubo ai bu warong na chatkhrabi Thaja magi mafamda ai mahak nattaba kanagumbi amattaga luhongloi haina wasaki adubu ngasidi wasakado ai honglagi ngasidagi nangbu aigi asengmu nupi amagumna khallage Radha yaifabagi wa aduda yamna haraujarami makhoi anido asum nungshina yengnaringai Senapati khambadu inai taba makhai chensilaklami Mazaibungo
याइफबसु पाखतना हाय खंबा कइदौरे राधा मचानुपादु करी थोकलमगदबा हाइदुना चेंथोरकलम्मी महाकना चेंथोरकपा मतमददि मचानुपादु सोर होनबा लेपखिरम्मी मंगाल याइफबसु मागी नुपीगी खोंजेल अदु ताबदा पाखना चेंथोरकलम्मी राधा मचानुपाबु कोनसिंदुना कपचरम्मी मंगाल इमादी मांगजरेदना करिनो नंगना तौरिबा मतवसिबो याइफबा महाकना थांगलिबा खोंथांग अदु चप लेपि मचानुपाना मागी मफमदा चैरखिबा हाइरखिबा वाहैसिंग अदु निंगसिंगलक्लम्मी अदुबु महाक निंगमदबना थनखिबना चेंसिलक्तुना मचाबु कोनसिलम्मी इपागी मंगाल से हगुलो इपा नंगी नफमदा यामना लानख्रे नंग इपाबु वरौदुना चलब्रो खंबा थोरक्तुना पुमनमक्से अखोगी खुलसिगी फत्रबा तोंजाउगी मचा अनिदुना सातान बलाकपदा तेंजयदुना पानखिबने मखोगी मायोकनबा अदुदा आइसु मखोगी मखुदा तारुरे अदुबु लाइबुक फबदगी मजा इबुंगोगी सेना खरा अमसु लाक्तुना आई हिंगहोबने अदुबु मखोई अनि अदुदी चेनख्रे आइसु फनदी मंगालबु कन्ननबु होनजबने अदुबु आई माइथिरे आइबु गाकपियु मजा इबुंगो याइफबा साउना मागी का अदुदगी मागी थांगसांग अदु लौथोरकलका थुनमक सेनापति खरगा लोइनना चटखिरमी असुमना फत्तबा मखोई अनिदुसु हाटखिरमी मचा काइना रवि राधा नुमित चुप्पा उंगदुना लैरमी याइफबसु मचानुपाना मागी मफमदा पेंदबा कया हाइरंबा अदु मदुना मरम ओइरगा मासु निंगमदबा फावरकलमी मतम खरा हौजिनख्रे चटख्रबदी चटख्रे लहौरिबा अखोई खरसु पेंथोकना हिंगबा ताबनी चटख्रे हाइदुना मखोइबु काउथोकपदी नत्ते अदुबु लेमहौरिबा पुंसी खरा असी ममल खरसु लैहनगदबनी याइफबा मागी कादा फमनिंगाई राधा चंगलक्लमी कई वखल खलिनो कैसु खंदेदा लाओ फमुसे नंबु नसादु कैसु तौद्रबो कैसु तौदेदा पाव मतमगे हाइदुना लाकपनी करी पाउनो हायुने मपु महाकना नंग आइगे अनीसुबा इचा अममुक पिनबिरे आई ममा ओइगदौरे याइफबा वादु ताबदा मसादो हराउबना ngमखै लैखिद्रे असेंबैरो राधा नंना हाइसिबो असेंबगिनी ngasiगी नुमिसे यामना तांगना फंगो नुमित हाइबदो ओइरे आई हौजिंगमक खुंजासिंगदा चत्तुना खुदोल खरा खरा येलुगनी राधा आई हाइफम खंगदना नुंगाइरे आई चलुखिगे आई चलेगो राधा याइफबदो चेनखिरमे राधा सुमोमो नोकलमे अमुक मपि इरा चेलक्लमे इमागी मंगाल इचाना हिंगलिंगै मतमदा मपा महाकी मिनुंगसी मचित अमता फाउबा फंगजकिद्रबा इचानिको मपा अमगी मिनुंगसी हाइबदा फंगजरमलबदि कयादा महाकना पिंजरमगदबा इमागी मंगाल नंग लैरमलेंदा नुंगाइना लैबा होयुको